Good morning. ꯑꯍꯥꯟꯕꯗ happy ꯌꯥꯎꯁꯪ ꯃꯌꯥꯝ ꯀꯣ ꯌꯥꯎꯁꯪꯅꯤꯅ ꯑꯗꯨꯝ ꯈꯤꯇꯪ ꯏꯁꯥꯗ ꯅꯨꯡꯉꯥꯏꯕꯗꯤ ꯐꯥꯎꯕꯤꯔꯝꯒꯅꯤꯀꯣ ꯍꯥꯏꯗꯤ ꯑꯉꯥꯡ ꯑꯣꯏꯔꯣ ꯑꯍꯟ ꯑꯣꯏꯔꯣꯀꯣ ꯑꯗꯣ ꯑꯍꯥꯟꯕꯗ ꯀꯥꯔꯠ ꯃꯦꯁꯦꯖ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯗꯨꯒ ꯉꯔꯥꯡꯕꯨꯗꯤ ꯑꯩꯅ ꯍꯥꯏꯐꯦꯠ ꯍꯥꯏꯈ꯭ꯔꯦꯅꯀꯣ ꯉꯁꯤꯁꯦ ꯀꯩꯀꯩ ꯇꯧꯕ ꯌꯥꯒꯗꯒꯦꯅꯀꯣ ꯑꯗꯣ ꯈꯔ ꯑꯃꯁꯨ ꯑꯃꯨꯛ ꯑꯩ ꯍꯧꯖꯤꯛ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦꯀꯣ ꯍꯥꯏꯗꯤ ꯀꯥꯔꯠ ꯀꯩꯅꯣ ꯌꯦꯡꯕ ꯂꯣꯏꯔꯀꯥꯟꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯅꯥꯕ ꯈꯣꯠꯄ ꯌꯥꯎꯕ ꯃꯤꯒꯤ ꯑꯣꯏꯔꯒꯗꯤ ꯀꯩꯀꯩ ꯇꯧꯕ ꯌꯥꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯗꯣ ꯉꯔꯥꯡ ꯑꯩꯅ ꯃꯦꯖꯤꯛ ꯕꯣꯛꯁ ꯁꯦꯝꯃꯣ ꯀꯥꯏꯅꯒꯗꯤ ꯍꯥꯏꯐꯦꯠꯇꯤ ꯍꯥꯏꯅꯀꯣ ꯃꯦꯖꯤꯛ ꯕꯣꯛꯁꯀꯨꯝꯕꯗꯣ ꯉꯔꯥꯡ ꯌꯦꯡꯍꯧꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯉꯔꯥꯡ ꯑꯌꯨꯛꯀꯤ ꯍꯥꯏꯇꯥꯔꯦꯀோ ꯑꯌꯨꯛꯀꯤ ꯀꯥꯔꯠ ꯃꯦꯁꯦꯖꯀꯤ ꯃꯇꯨꯡꯗ ꯚꯤꯗꯤꯑꯣ ꯑꯃꯒ ꯄꯣꯁ ꯇꯧꯈꯤꯕꯅꯦꯕ ꯑꯗꯨꯗꯣ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯕꯤꯌꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯃꯦꯖꯤꯛ ꯕꯣꯛꯁ ꯀꯃꯥꯏꯅ ꯁꯦꯝꯒꯗꯒꯦ ꯍꯥꯏꯕꯗꯣꯀꯣ ꯉꯁꯤꯒꯨꯝꯕ ꯁꯦꯝꯕꯤꯕ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯗꯣ ꯉꯁꯤꯁꯦ ꯅꯪꯍꯧꯗ꯭ꯔꯦꯅ ꯈꯜꯂꯁꯦꯀꯣ ꯊꯦꯡꯉꯕꯗ ꯍꯌꯦꯡ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯦꯝꯕꯤꯌꯣ ꯉꯁꯤ ꯅꯪꯍꯧꯗ꯭ꯔꯒꯗꯤ ꯑꯗꯨ ꯅꯪꯉꯒꯗꯤ ꯉꯁꯤ ꯍꯣꯔꯦꯟ ꯌꯥꯎꯁꯪ ꯃꯩ ꯊꯥꯈ꯭ꯔ ꯃꯇꯨꯡꯒꯨꯝꯕꯗ ꯇꯧꯕꯤꯌꯣꯕ ꯁꯤꯒꯤ ꯄꯣꯠꯁꯤꯅ ꯑꯗꯣ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯀꯥꯔꯠꯀꯤ ꯃꯦꯁꯦꯖ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯅꯨꯡꯇꯤꯒꯤ ꯑꯗꯨꯃꯥꯏꯅ ꯀꯥꯔꯠ ꯅꯝꯕꯔ 1 2 3 ꯀꯣ 2 3 ꯑꯍꯥꯟꯕꯒꯤ ꯀꯥꯔꯠꯀꯤꯁꯤ 1 ꯈꯟꯕꯉꯩꯗꯤ ꯄꯤꯕ ꯑꯣꯏꯅ ꯂꯥꯛꯑꯦꯀꯣ ꯄꯤꯕ ꯑꯣꯏꯅ ꯂꯥꯛꯑꯦ ꯌꯥꯎꯁꯪꯁꯤꯗꯤ ꯑꯉꯥꯡꯈꯩ ꯂꯥꯛꯀꯗꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯅꯥꯀꯗꯦꯡ ꯀꯩꯀꯥ ꯂꯥꯛꯄꯗ ꯍꯥꯏꯗꯤ ꯄꯤꯕꯒꯤ ꯇꯥꯏꯞꯇ ꯑꯣꯏꯅ ꯇꯧꯔꯤꯁꯦ ꯃꯤꯉꯣꯟꯁꯤꯗ ꯍꯥꯏꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯤꯕꯒꯤ ꯇꯥꯏꯞꯇ ꯑꯣꯏꯅ ꯇꯧꯔꯦꯅꯀꯣ ꯑꯗꯣ ꯈ꯭ꯋꯥꯏ ꯐꯥꯔꯁꯇꯤꯁꯦ ꯒꯤꯐꯇꯤꯡꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯒꯤꯐꯇꯤꯡ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯃꯤꯉꯣꯟꯗ ꯑꯩꯅ ꯀꯩꯅꯣꯝꯃ ꯄꯤꯕꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯑꯣꯏꯀꯣ ꯍꯦꯟꯅꯗꯤ ꯄꯤꯒꯅꯨ ꯍꯥꯏꯀꯣ ꯁꯤꯗꯀꯣ ꯍꯥꯏꯗꯤ ꯃꯤꯉꯣꯟꯗ ꯑꯩꯅ ꯗꯥꯟ ꯇꯧꯕꯗꯤ ꯀꯥꯏꯗꯦ ꯑꯗꯨꯒ ꯑꯆꯧꯕꯗꯤ ꯄꯤꯊꯣꯛꯀꯅꯣꯅ ꯍꯥꯏꯕꯅꯦꯕ ꯁꯤꯗ ꯍꯥꯏꯁꯦꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯀꯩꯅꯣꯗꯒꯤ ꯍꯦꯟꯗꯣꯛꯑꯒ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯀꯦꯄꯥꯁꯤꯇꯤꯗꯒꯤ ꯍꯦꯟꯗꯣꯛꯑꯒ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯑꯅꯤꯁꯨꯕꯁꯤꯅꯀꯣ ꯑꯅꯤꯁꯨꯕꯁꯤꯅ ꯅꯪ ꯅꯁꯥꯒꯤꯗꯃꯛꯇ ꯃꯇꯝ ꯈꯇꯪ ꯂꯧꯊꯣꯛꯑꯣꯀꯣ ꯃꯇꯝ ꯈꯇꯪ ꯂꯧꯊꯣꯛꯑꯣ ꯈꯇꯪ ꯀꯥꯏꯊꯣꯛꯑꯣ ꯏꯁꯥꯒꯤ ꯑꯣꯏꯅ ꯑꯗꯨꯒ ꯀꯩꯅꯣꯗꯣ ꯄꯣꯊꯥꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯈꯤꯇꯪ ꯔꯤꯂꯦꯛꯁ ꯇꯧꯕꯤꯌꯨꯀꯣ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯒꯤꯁꯤꯅꯀꯣ ꯑꯍꯨꯝꯁꯨꯕꯒꯤꯁꯦ ꯀꯩꯅꯣ ꯑꯣꯏꯀꯣ ꯑꯩꯅ ꯈꯜꯂꯤꯕ ꯄꯣꯠ ꯍꯥꯏꯇꯥꯔꯦꯀோ ꯑꯩꯅ ꯈꯜꯂꯤꯕ ꯄꯣꯠꯇꯣ ꯐꯩꯌꯦ ꯍꯥꯏꯅ ꯈꯟꯕꯤꯕꯀꯣ ꯍꯥꯏꯗꯤ ꯏꯟꯇ꯭ꯌꯨꯁꯟꯁ ꯍꯥꯏꯅ ꯍꯥꯏꯅꯩꯅꯀꯣ ꯃꯤꯅ ꯑꯩꯒꯤ ꯃꯅꯨꯡꯗꯒꯤ ꯁꯝꯇꯥꯏꯝꯁ ꯊꯣꯛꯂꯛꯄꯉꯩꯁꯦ ꯑꯩꯅ ꯑꯗꯨꯝ ꯀꯩꯅꯣꯝꯃ ꯐꯠ ꯂꯥꯎꯅ ꯈꯜꯂꯛꯄꯒꯨꯝꯕ ꯂꯩꯅꯀꯣ ꯏꯟꯇ꯭ꯌꯨꯁꯟ ꯑꯣꯜꯋꯦꯁ ꯇ꯭ꯔꯁ ꯌꯨꯔ ꯏꯟꯇ꯭ꯌꯨꯁꯟꯁ ꯀꯣ ꯍꯥꯏꯗꯤ ꯅꯪꯒꯤ ꯏꯟꯇ꯭ꯌꯨꯁꯟꯗꯣ ꯇ꯭ꯔꯁ ꯇꯧꯕꯤꯌꯣ ꯃꯤꯉꯣꯟꯗ ꯋꯥ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯁꯦꯌꯔ ꯇꯧꯒꯅꯨꯀꯣ ꯑꯗꯨꯒ ꯑꯩꯅ ꯈꯜꯂꯤꯗꯣ ꯐꯩꯌꯦ ꯈꯣꯠꯂꯦ ꯍꯥꯏꯅ ꯊꯥꯖꯕꯤꯕ ꯍꯥꯏꯇꯥꯔꯦ ꯏꯁꯣꯔꯒꯨꯝꯕ ꯈꯇꯪ ꯅꯤꯡꯕꯤꯌꯨꯀꯣ ꯏꯁꯥꯒꯤ ꯑꯣꯏꯅ ꯍꯥꯏꯔꯛꯑꯒꯗꯤꯀꯣ ꯑꯗꯨꯒ ꯇꯥꯏꯃꯤꯡ ꯑꯐꯕꯁꯤꯅ ꯀꯩꯅꯣꯁꯨ ꯑꯣꯏꯔꯦꯀꯣ ꯌꯥꯎꯁꯪꯁꯨ ꯑꯣꯏꯔꯕꯅꯤꯅ ꯑꯉꯥꯡꯒꯤ ꯐꯅꯦꯛꯀꯨꯝꯕꯒ ꯂꯩꯇ ꯇꯥꯔꯗꯤ ꯑꯉꯥꯡꯕꯒꯨꯝꯕꯒ ꯂꯩꯕꯤꯔꯣ ꯉꯁꯤꯁꯦ ꯑꯍꯥꯟꯕ ꯀꯩꯅꯣꯁꯨ ꯑꯣꯏꯔꯕꯅꯤꯅꯀꯣ ꯑꯗꯣ ꯔꯦꯗ ꯃꯆꯨꯒꯨꯝꯕ ꯌꯨꯁ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯑꯍꯥꯟꯕꯗꯀꯣ ꯇꯥꯏꯃꯤꯡꯁꯦ ꯑꯌꯨꯛꯀꯤ ꯄꯨꯡ 9ꯒ ꯃꯤꯅꯤꯠ 48ꯗꯒꯤꯅ 12ꯒ ꯃꯤꯅꯤꯠ 53 ꯐꯥꯎꯕ ꯂꯩꯔꯦ ꯑꯗꯒꯤ 2ꯒ ꯃꯤꯅꯤꯠ 12ꯗꯩꯅ 3ꯒ ꯃꯤꯅꯤꯠ 51 ꯐꯥꯎꯕ ꯂꯩꯔꯦ ꯑꯗꯒꯤ 3ꯒ ꯃꯤꯅꯤꯠ 51ꯗꯒꯤꯅ ꯄꯨꯡ 9ꯒ ꯃꯤꯅꯤꯠ 12 ꯐꯥꯎꯕ ꯑꯃ ꯂꯩꯔꯦꯀꯣ ꯑꯗꯒꯤ ꯅꯨꯡꯗꯥꯡ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯇꯧꯒꯦ ꯍꯥꯏꯔꯒꯅꯀꯣ ꯄꯨꯡ 8ꯒ ꯃꯤꯅꯤꯠ 53ꯗꯒꯤꯅ ꯑꯗꯨꯝ 12 ꯁ꯭ꯋꯥꯏꯐꯥꯎ ꯇꯧꯕꯤꯕꯌꯥꯔꯦꯀꯣ ꯍꯥꯏꯗꯤ ꯄꯨꯡ 10 ꯁ꯭ꯋꯥꯏꯗꯅ 12 ꯁ꯭ꯋꯥꯏꯅ ꯄꯔꯐꯦꯛ ꯇꯥꯏꯃꯤꯡ ꯑꯣꯏꯔꯅꯤꯀꯣ ꯑꯗꯣ ꯈꯔ ꯉꯟꯕꯗ ꯇꯧꯒꯦ ꯍꯥꯏꯔꯒꯅ 3ꯒ ꯃꯤꯅꯤꯠ 51 ꯁ꯭ꯋꯥꯏꯗꯒꯤꯅ ꯄꯨꯡ 9ꯒ ꯃꯤꯅꯤꯠ 12 ꯐꯥꯎꯕ ꯑꯃꯗ ꯇꯧꯕꯤꯕ ꯌꯥꯏꯀꯣ ꯑꯗꯣ ꯑꯝꯇ ꯍꯥꯏꯗꯤ ꯁꯤꯅ ꯁꯨꯝ ꯃꯇꯝꯁꯦ ꯍꯥꯏꯐꯦꯠ ꯄꯤꯕꯅꯤꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯁꯤꯗ ꯑꯝꯇ ꯑꯩꯗꯣ ꯐꯔꯛ ꯇꯥꯔꯦꯅ ꯈꯜꯂꯁꯦꯕ ꯑꯗꯨꯝ ꯉꯁꯤꯗꯤ ꯀꯩꯅꯣ ꯑꯣꯏꯕꯅꯤ나 ꯄꯨꯔꯅꯤꯃꯥ ꯑꯣꯏꯕꯅꯤꯅ ꯍꯥꯏꯗꯤ ꯑꯦꯅꯤ ꯇꯥꯏꯝ ꯑꯗꯨꯝ ꯇꯧꯕꯤꯕ ꯌꯥꯏꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯑꯐꯕ ꯂꯩꯔꯦꯀꯣ ꯑꯗꯣ ꯉꯔꯥꯡ ꯑꯩꯅ ꯀꯩꯅꯣꯃ ꯄꯣꯁט ꯇꯧꯈꯤꯕꯅꯤꯀꯣ ꯑꯩꯅ ꯁꯨꯝ ꯖꯦꯝꯁꯇꯣꯟꯒꯤ ꯃꯇꯥꯡꯒꯤꯗꯀꯣ ꯑꯩꯅ ꯁꯨꯝ ꯍꯥꯏꯗꯤ ꯍꯣꯂꯤꯒꯤ ꯑꯣꯏꯅ ꯍꯥꯏꯔꯛꯑꯒꯗꯤ ꯍꯥꯏꯗꯤ ꯔꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯤꯀꯣ ꯔꯤꯡ ꯍꯥꯏꯔ ꯀꯝꯄ꯭ꯂꯤꯠ ꯔꯤꯡꯗ ꯍꯥꯏꯇꯥꯔꯦꯀꯣ ꯔꯤꯡꯁꯦ ꯌꯥꯎꯁꯪꯒꯤ ꯑꯣꯏꯅ ꯈ꯭ꯔꯤꯁꯇꯦꯜ ꯑꯣꯔꯗꯔ ꯇꯧꯕꯗ ꯈ꯭ꯔꯤꯁꯇꯦꯜ ꯖꯦꯝꯁꯇꯣꯟ ꯑꯣꯔꯗर ꯇꯧꯕꯗ ꯑꯩꯅ ꯔꯤꯡꯁꯦ ꯑꯗꯨꯝ ꯍꯥꯞꯄꯒꯦꯅ ꯇꯧꯕ ꯍꯟꯗꯛꯀꯤꯁꯤꯅꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯃꯔꯜꯅꯤꯀꯣ ꯁꯨꯃꯥꯏꯅ ꯀꯝꯄ꯭ꯂꯤꯠ ꯁꯥꯔꯒ ꯂꯥꯛꯀꯅꯤꯀꯣ ꯍꯥꯏꯗꯤ ꯏꯃꯔꯜꯗꯤ ꯑꯗꯨꯝ ꯆꯥꯟꯗꯤꯗ ꯁꯥꯟꯅꯩꯅꯀꯣ ꯑꯗꯨꯅ ꯍꯥꯏꯗꯤ ꯏꯃꯔꯜꯒꯨꯝꯕ ꯑꯣꯏꯔꯒꯅ ꯁꯨꯃꯥꯏꯅ ꯀꯝꯄ꯭ꯂꯤꯠ ꯁꯥꯔꯒ ꯅꯨꯡ ꯑꯣꯔꯗꯔ ꯇꯧꯕ ꯃꯇꯝꯗ ꯈꯨꯗꯣꯞꯁꯦ ꯑꯣꯟꯂꯤ ꯀꯩꯅꯣꯁꯤ ꯈꯇꯪꯒꯤ ꯖꯁ ꯐꯣर 5 days ꯈꯇꯪꯒꯤꯅꯤꯀꯣ ꯍꯥꯏꯗꯤ ꯃꯌꯥꯝꯁꯦ ꯃꯦꯁꯦꯖ ꯊꯥꯔꯛꯄꯗ ꯌꯥꯎꯋꯦꯕ ꯍꯥꯏꯗꯤ ꯍꯣꯂꯤꯒꯤ ꯑꯣꯐꯔ ꯀꯥꯏꯅꯒ ꯍꯪꯉꯛꯄ ꯍꯦꯛꯇ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯦꯜꯂꯣ ꯁꯐꯥꯏꯌꯔꯅꯤꯀꯣ ꯃꯅꯨꯡꯗ ꯂꯣꯏ ꯌꯥꯎ ꯂꯩꯔꯦ ꯑꯗꯨꯒ ꯑꯃꯁꯤꯅ ꯔꯦꯗ ꯀꯣꯔꯦꯜ ꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯣꯏꯅꯃꯛ ꯂꯥꯛꯀꯅꯤꯀꯣ ꯄꯣꯠꯁꯤꯡꯁꯦ ꯑꯗꯣ ꯑꯩꯒꯤ ꯅꯝꯕꯔ ꯈꯪꯕꯉꯩ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯟꯅ ꯃꯃꯥꯡꯗ ꯄꯣꯁט ꯇꯧꯈꯤꯕ ꯃꯌꯥꯝ ꯌꯥꯎꯕꯅꯦꯀꯣ ꯀꯃꯦꯟꯇꯗꯤ ꯑꯩ ꯅꯝꯕꯔ ꯍꯥꯞꯇ꯭ꯔꯦꯀꯣ ꯀꯩꯅꯣꯗ ꯑꯣꯏꯅ ꯍꯥꯏꯗꯤ ꯀꯝꯃꯨꯅꯤꯇꯤ ꯄꯣꯁ ꯅꯠꯇ꯭ꯔꯒ crystalꯒꯤ order gumba leibada adu doina haide hai tare ko
ꯀꯩꯅꯣꯒꯤꯁꯦ ꯁꯤꯒꯤ ꯑꯣꯔꯗꯔ ꯇꯧꯕꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯃꯦꯁꯦꯖ ꯇꯧꯕꯤꯔꯛꯄ ꯌꯥꯅꯤꯀꯣ ꯃꯦꯁꯦꯖꯁꯦ ꯈꯤꯇꯪ ꯊꯦꯡꯅ ꯍꯜꯂꯛꯄ ꯌꯥꯏ ꯀꯩꯝꯇ ꯀꯩꯅꯣ ꯈꯟꯕꯤꯒꯅꯨꯀꯣ ꯑꯗꯨꯝ ꯍꯟꯗꯤ ꯍꯜꯂꯛꯀꯅꯤ ꯈꯤꯇꯪ ꯊꯦꯡꯉꯒ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯅꯦꯛꯁ ꯗꯦꯒꯨꯝꯕꯗꯗꯤ ꯁꯣꯏꯗꯅꯗꯤ ꯍꯜꯂꯛꯀꯅꯤ ꯑꯗꯣ ꯈꯤꯇꯪ ꯉꯥꯏꯕꯤꯌꯨꯀꯣ ꯍꯥꯏꯗꯤ ꯎꯍꯧꯗꯕ ꯌꯥꯎꯋꯦ ꯃꯦꯁꯦꯖꯁꯦ ꯌꯥꯝꯅ ꯂꯥꯛꯄꯅꯤꯅ ꯑꯗꯨꯗꯨꯅ ꯈꯤꯇꯪ ꯑꯗꯨꯒꯤ ꯃꯇꯥꯡꯗꯅ ꯈꯤꯇꯪ ꯀꯣꯔꯄꯣꯔꯦꯠ ꯇꯧꯕꯤꯔꯣꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ